ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯈꯣꯡꯁꯦ ꯐꯖꯔꯦ ꯇꯨ ꯀꯩꯁꯥꯝ ꯊꯣꯡꯗꯅꯤꯀꯣ ꯃꯈꯣꯡ ꯐꯖꯔꯦ. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯃꯈꯣꯡ ꯑꯣꯏꯅ ꯊꯣꯡꯖꯔꯒꯦ. ꯑꯣꯛ ꯃꯈꯣꯡꯁꯦ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯒꯦ. ꯃꯌꯥꯝꯅ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯊꯣꯡꯅꯔꯛꯄ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯝ ꯊꯣꯡꯖꯒꯦꯀꯣ. ꯁꯤꯗ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯁꯦ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ. ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯍꯥꯞꯅꯤꯡꯉꯥꯏꯗꯤ ꯃꯆꯜꯕꯨꯗꯤ ꯂꯩꯇꯦꯀꯣ. ꯑꯗꯨ ꯁꯦꯝ ꯁꯥꯕꯗꯤ ꯃꯌꯥꯝꯗ ꯎꯠꯆꯗ꯭ꯔꯦ. ꯑꯗꯨ ꯁꯤꯗ ꯃꯥꯒꯤ ꯍꯥꯞꯅꯕ ꯄꯦꯁ ꯈꯔ ꯂꯩꯖꯔꯦꯀꯣ. ꯄꯦꯁꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯆꯜ ꯈꯔ ꯑꯗꯨꯝ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯍꯜꯂꯀꯥꯟꯗ ꯇꯛꯈꯥꯏꯖꯕꯅꯤ. ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ 2 ꯂꯩꯖꯔꯦ. ꯁꯤꯗ ꯃꯣꯔꯣꯛ ꯃꯆꯨ ꯂꯩꯔꯦꯀꯣ. ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯆꯜ ꯈꯔ ꯂꯩꯔꯦ. ꯑꯗꯨꯒ ꯍꯥꯞꯀꯗꯕ ꯃꯆꯜ ꯈꯔꯗꯤ ꯎꯠꯆꯗ꯭ꯔꯦꯀꯣ. ꯍꯣꯔꯦꯟ ꯊꯣꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯃꯥꯒꯤ ꯔꯦꯁꯤꯄꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯑꯗꯣ ꯃꯈꯣꯡꯁꯦ ꯃꯌꯥꯝ KG 2ꯅꯤꯀꯣ. ꯃꯈꯣꯡꯗꯤ ꯐꯖꯔꯕꯅꯤ. ꯐꯅꯌꯥꯝ ꯆꯥꯎꯔꯕꯅꯦꯕꯀꯣ ꯁꯤꯁꯦ. ꯑꯗꯩ ꯁꯣꯝꯒꯤ ꯁꯥꯏꯗꯇꯁꯨ ꯂꯩꯖꯔꯦ. ꯁꯤꯗ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥ ꯀꯛꯆꯦꯡ ꯑꯃ ꯌꯥꯎꯔꯝꯃꯦ. ꯃꯁꯤ ꯀꯛꯆꯦꯡꯁꯤ ꯀꯗꯥꯏꯗꯩꯅꯣ? ꯁꯤ ꯖꯒꯥꯁꯦ ꯀꯛꯆꯦꯡ ꯌꯥꯝ ꯏꯜꯂꯦ ꯑꯗꯨꯅꯅꯤꯀꯣ. ꯁꯤꯗ ꯂꯩꯔꯦ. ꯆꯥꯛꯈꯨꯝꯅꯤꯅ ꯑꯊꯨꯝ ꯃꯍꯥꯎ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯀꯛꯆꯦꯡ ꯏꯜꯂꯦ. ꯁꯤꯗꯁꯨ ꯂꯩꯖꯔꯦꯀꯣ. ꯁꯥꯗꯤ ꯐꯖꯔꯕꯅꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ. ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ. ꯊꯣꯡꯕꯁꯦ ꯑꯩ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ. ꯃꯌꯥꯝ ꯁꯥꯁꯤꯗ ꯂꯩꯖꯔꯦ. ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯦꯁꯁꯦ ꯁꯤꯁꯦ ꯇꯣꯠꯁꯟꯖꯔꯒꯦꯀꯣ. ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯁꯤ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯃꯦꯔꯤꯅꯦꯠ ꯇꯧꯕꯤ ꯇꯥꯔꯦꯀꯣ. ꯑꯗꯨꯅꯦ ꯁꯥꯗꯤ ꯁꯤꯗ ꯐꯖꯗꯦ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯃꯤꯗꯨꯀꯣ. ꯂꯩꯔꯦ. ꯁꯤ ꯃꯌꯥꯝ ꯃꯦꯔꯤꯅꯦꯠ ꯉꯥꯏꯍꯥꯛꯇꯪ ꯇꯧꯕꯤꯔꯁꯤꯀꯣ ꯐ꯭ꯔꯤꯖꯇ. ꯑꯗꯣ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯗꯨꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ. ꯑꯩ ꯐ꯭ꯔꯤꯖ ꯂꯩꯇꯦꯕꯀꯣ. ꯑꯗꯨꯅ ꯃꯦꯔꯤꯅꯦꯠꯁꯦ ꯀꯗꯔ ꯇꯧꯁꯟꯅꯒꯦꯕ. ꯃꯦꯔꯤꯅꯦꯠ ꯇꯧꯒꯦ ꯀꯥꯏꯅꯀꯣ. ꯇꯧꯔꯁꯤ. ꯃꯍꯤ ꯈꯤꯇꯪ ꯍꯩꯖꯤꯜꯂꯦ. ꯁꯨꯃꯥꯏꯅ ꯍꯩꯖꯤꯟꯕ. ꯕꯤꯠꯇ 2ꯇꯪ ꯌꯨꯡꯁꯤꯟꯕ. ꯃꯔꯣꯏ 2ꯇꯪ ꯌꯨꯡꯁꯤꯟꯒꯦꯀꯣ. 이거 엄청 오카이세게 오카이는 오빠 내려온다고 근데 이제 해통되네 이제 하래 시 하나랑 깜톡색이고 아? Mèo cầm mới ngay bây giờ gì cả. Nào hồi trước cái đó có đã cầm thô mà tung đó, số máy nó lấy đây có. Ở đây phải giờ đấy, đây mà su thắt chân rồi đâu này, mà su thắt chân rồi kìa có. Giờ đấy. Rồi mày mà chân mà su cái cả học rồi có. Rồi 아무튼 금전자기게 도가 감투 아무튼다 그런 거 기본들 이렇게 해도 우리는 쓸 거지 가져갈 거. 저는 실로 샬라 보니까 삐삐삐삐 샤오래.
ꯃꯌꯥꯝ ꯆꯥꯂꯨꯛ ꯐꯖꯕ ꯑꯃ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯈꯣꯡꯁꯦ ꯐꯖꯔꯦ ꯇꯨ ꯀꯩꯁꯥꯝ ꯊꯣꯡꯗꯅꯤꯀꯣ ꯃꯈꯣꯡ ꯐꯖꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯃꯈꯣꯡ ꯑꯣꯏꯅ ꯊꯣꯡꯖꯔꯒꯦ ꯑꯗꯨꯝ ꯑꯣꯛ ꯃꯈꯣꯡꯁꯦ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯒꯦ ꯃꯌꯥꯝꯅ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯊꯣꯡꯅꯔꯛꯄ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯝ ꯊꯣꯡꯖꯒꯦꯀꯣ ꯁꯤꯗ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯁꯦ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯍꯥꯞꯅꯤꯡꯉꯥꯏꯗꯤ ꯃꯆꯜꯕꯨꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨ ꯁꯦꯝ ꯁꯥꯕꯗꯤ ꯃꯌꯥꯝꯗ ꯎꯠꯆꯗ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯃꯥꯒꯤ ꯍꯥꯞꯅꯕ ꯄꯦꯁ ꯈꯔ ꯂꯩꯖꯔꯦꯀꯣ ꯄꯦꯁꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯆꯜ ꯈꯔ ꯑꯗꯨꯝ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯍꯜꯂꯀꯥꯟꯗ ꯇꯛꯈꯥꯏꯖꯕꯅꯤ ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ 2 ꯂꯩꯖꯔꯦ ꯁꯤꯗ ꯃꯣꯔꯣꯛ ꯃꯆꯨ ꯂꯩꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯆꯜ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯞꯀꯗꯕ ꯃꯆꯜ ꯈꯔꯗꯤ ꯎꯠꯆꯗ꯭ꯔꯦꯀꯣ ꯍꯣꯔꯦꯟ ꯊꯣꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯥꯒꯤ ꯔꯦꯁꯤꯄꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯃꯈꯣꯡꯁꯦ ꯃꯌꯥꯝ ꯀꯦꯖꯤ 2ꯅꯤꯀꯣ ꯃꯈꯣꯡꯗꯤ ꯐꯖꯔꯕꯅꯤ ꯁꯦ ꯐꯅꯌꯥꯝ ꯆꯥꯎꯔꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯩ ꯁꯣꯝꯒꯤ ꯁꯥꯏꯗꯇꯁꯨ ꯂꯩꯖꯔꯦ ꯃꯈꯣꯡ ꯁꯤꯗ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥ ꯀꯛꯆꯦꯡ ꯑꯃ ꯌꯥꯎꯔꯝꯃꯦ ꯃꯁꯤ ꯀꯛꯆꯦꯡꯁꯤ ꯀꯗꯥꯏꯗꯩꯅꯣ ꯁꯤ ꯖꯒꯥꯁꯦ ꯀꯛꯆꯦꯡ ꯌꯥꯝ ꯏꯜꯂꯦ ꯑꯗꯨꯅꯅꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯆꯥꯛꯈꯨꯝꯅꯤꯅ ꯑꯊꯨꯝ ꯃꯍꯥꯎ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯀꯛꯆꯦꯡ ꯏꯜꯂꯦ ꯁꯤꯗꯁꯨ ꯂꯩꯖꯔꯦꯀꯣ ꯁꯥꯗꯤ ꯐꯖꯔꯕꯅꯦ ꯂꯥꯎꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯊꯣꯡꯕꯁꯦ ꯑꯩ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯁꯥꯁꯤꯗ ꯂꯩꯖꯔꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯦꯁꯁꯦ ꯁꯤꯁꯦ ꯇꯣꯠꯁꯟꯖꯔꯒꯦꯀꯣ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯁꯤ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣই ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯃꯦꯔꯤꯅꯦꯠ ꯇꯧꯕꯤ ꯇꯥꯔꯦꯀꯣ ꯑꯗꯨꯅꯦ ꯁꯥꯗꯤ ꯁꯤꯗ ꯐꯖꯗꯦ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯃꯤꯗꯨꯀꯣ ꯂꯩꯔꯦ ꯁꯤ ꯃꯌꯥꯝ ꯃꯦꯔꯤꯅꯦꯠ ꯉꯥꯏꯍꯥꯛꯇꯪ ꯇꯧꯕꯤꯔꯁꯤꯀꯣ ꯐ꯭ꯔꯤꯖꯇ ꯑꯗꯣ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯗꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯑꯩ ꯐ꯭ꯔꯤꯖ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯃꯦꯔꯤꯅꯦꯠꯁꯦ ꯀꯗꯔ ꯇꯧꯁꯟꯅꯒꯦꯕ ꯃꯦꯔꯤꯅꯦꯠ ꯇꯧꯒꯦ ꯀꯥꯏꯅꯀꯣ ꯇꯧꯔꯁꯤ ꯃꯍꯤ ꯁꯨꯃꯥꯏꯅ ꯍꯩꯖꯤꯟꯕ ꯕꯤꯠꯇ 2ꯇꯪ ꯌꯨꯡꯁꯤꯟꯕ ꯃꯔꯣꯏ 2ꯇꯪ ꯌꯨꯡꯁꯤꯟꯒꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯖꯒꯦ ꯑꯣꯠꯈꯥꯏꯅꯕ ꯄꯥꯠ ꯂꯩꯔꯝꯗꯕ ꯂꯩꯖꯔꯦ ꯍꯦꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯔꯦ ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯀꯥꯝꯊꯣꯛꯆꯒꯦꯀꯣ ꯃꯌꯥꯝ ꯀꯥꯝꯕ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯈꯔ ꯀꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯩ ꯐꯖꯔꯦ ꯑꯗꯩ ꯃꯆꯨ ꯊꯥꯛꯆꯟꯈ꯭ꯔꯗꯧꯅꯤ ꯃꯆꯨ ꯊꯥꯛꯆꯟꯈ꯭ꯔꯒꯦꯀꯣ ꯐꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯆꯜ ꯃꯆꯨ ꯀꯩꯀꯥ ꯍꯥꯞꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯈꯨꯝꯖꯤꯟꯖꯈꯤꯒꯦ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑ ꯃꯇꯨꯡꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯐꯖꯔꯦꯀꯣ
ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯀꯣ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯔꯦ ꯌꯥꯝ ꯆꯥꯂꯨꯛ ꯐꯖꯕ ꯑꯃ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯌꯥꯔꯕꯅꯤ